feedback channel la tabiriba khwai tarabu ikai khumna jobak loinana ngasi October ge tang 13 ingkumja listing ani kunmathoi Nogmaiging numit ki maruiba pau lobirasi Afghanistan bu terror singi leifam oina season hangdanaba Taliban da US amadi India na taksin khre Gujarat ki chief minister oiringai matamda haukiba 2013 da Patna da Prime Minister Narendra Modi gi rally ama pangthoklingai da bom matang pokhai bagi thodok kamari lenana mioi mapal maral leire haina special NIA court amana lauthokre National Investigation Agency na case asi kamari lenana mioi 13 gi mathakta charge sheet thangat khibani ngasi raija asida tet ki parikha pangthokadori tangai fadana hall ticket puduna chatnaba khangal lakpa loinana atay atopa guideline kaya su lengak na thadorakli photo yawba saktak che loinana hall ticket tangai fadana pugadabani pen card voter card amasung aadhar card pu ayaba piraba saktak che ni haina logani hairi Raijada Kendra Manga ki Maraki Mikhal Loisinkre Mikhal Asida Bhabanipurda Khwaidagi Wangna Botha Thaki Sada Humbutra Nipan Bhabanipur Sada Humbutra Taret Point Kuntra Taret Gosaigaw Sada Humbutra Manga Thaurada Aduga Sada Humbumapan Point Marfu Mathoi Moriani Aduga Sada Humputaret Point Marfu Nipana Tamulpurda Botha Thaki Haina Paugi Likhunamana Hairi Ngarang Manipur gi sora da thokpa lambi gi laibak thiba thodok amada mioi ahum sire aduga mioi amana sathina sokle kakching lom da gi thorakpa alto car amana sora khunuta da gi sora bazar lom da lakpa mioi mari bu thomjin khibani laibak thiba thodok aduda sikhaba mioi singdi Rasida daughter of Saukat Ali Mansur Khulakpam Tajuddin Faizuddin Wangmayum son of Fayazuddin ni haina pau amana makhatari Silchada sel lakpa ki thodok ama thokre Sonai road ta leiba car world ki mamang makta ta thokiba thodok ni hairi sel lakhiba mioi ani adu amuba pulsar bike amada helmet upsilaga lakhi hairi pau asina makhata na hai bablu malakar kauba nupa asina magi thaumi amabu Najir Pati da leiba SBI Bazar branch tagi sel lothok pathaki bani lupa lak ahum lising marfutra lothok tuna lakpada car world gi hek mamang makta gi amuba pulsar bike ta mioi ani aduna sel yawba bek adu munduna pokhibani hairi thodok asiga mari lenana Rangir Khari police station da FIR amasu pikre hairi sahi marfutra manga suraba mapadagi machana namthak tawduna law ithok lamle Aadhar card sabagi mingda ahal oiraba mapabu puduna chalaga stamp paper da sign Thahanduna lambiga ama makhairom lona ithokre hairi Kalain gi Brahmapur gi Muhammad Ali Talukdar gi machani pana mahausaga manadaba thawong aduda chingnaduna macha ataida wafam du khangan ki atopa machin manaw singna cheksin na wahang pawhang bada lambiga ama makhairom ithok lambani wafam si khanglakpani hairi thodok asigi matangda machanupa Abdul Munim Talukdar ki mathakta dhara chamriga kun 120B 468 471 IPC ki makhada kezama register tawkhre hairi Assam Rajada COVID-19 gi anaba masing nongmagi akiba phangna hengalakli October gi tang kundagi kuntaruk phawbada raija asida COVID-19 anaba gi masing hengalak pasibu midyeng thamlaga kendra sarkarna alert oinaba Assam lengakta khangal lakre Borpeta amasung Kamrup metro da anaba sing hengalak pasida raija sarkarna yamna kanna cheksin thaurang lokhatnabasu hairakre Hojik Paris ta chathariba French Open Super 750 badminton tournament ta India gi Sutler PV Sindhu quarter final da changre pau loijare feedback channel na tabiraba singbo ikai khumna jari amasung channel asibo like share amadi subscribe tawsinbiu